ST demand gi Mayokta ATSUM na MP Minister Amadi HAC gi chairman gi Thomjinduna Memorandum Pisin khrei community khudingmak masagi apamba demand tanabagi hak lai lorho phojei mitai maitai bu ST list salhanabagi demand recommend tauba yaroi haiduna ngarang All Tribal Student Union Manipur ATSUM na Manipur gi outer MP lorho phojei Transport Minister Khasim Basum amadi Minister Hill Area Committee gi chairman Diganglung Gangmai gi da Thomjinduna Memorandum Pisin khrei khongjang aduga mari lainana ATSUM gi President Pauten Thang Lupeng na hai mitai bu ST lista chalanaba demand ase maram chadaba made oithokloidaba demand ne demand ase tribal gi mihut singna mai paghandana ba chapchaba phirep lawgadaba ne masiga mari lainana ATSUM na tribal gi mihut sing gi phirep sing tribal miyam da khangalu haiduna marang dagi mihut sing gi da Thomjinduna Memorandum Pisin ba hauba ne makha tanasu sanction khigani hai khe MP lorho fojen hai ki bada demand asiga mari lainana tribal miyam da phawriba ki ba du khange adubu community khudingmak masa masagi right tanbagi hak leijai community amagi apambada thingbagi right leite adubu demand asi maram chai natraga chadi haibadu aikhoina lepkadaba natte center na lepkadaba ne India asi phurup kaya na punna khundaminaba leibak amane maram aduna government na khangna thabak paikhalakpa oisano mahakna su tribal miyam gi ihul khangna thabak tawgani hai khe demand asigi Mayokta HAC gi member singna lepkhiba leite Dipu Gangmai Manipur Hill Area Committee HAC gi member singna mitai maitai bu schedule tribe lista chalanna bagi damak taliba demand asigi Mayokta lepkhiba leite haina HAC gi chairperson Dipu Gangmai na phongdokre hai re pawasina hai Dipu Gangmai na makha taraduna schedule tribe demand committee of Manipur SDDCM mitai na ST lista chalanna bagi damak taliba demand asigi Mayokta HAC na lepkhiba leite democracy sat palaibak amadade constitution na yaba demand khudingmak tanba yabagi hak mipum khudingmak talai adumak pu mitai na ST list chanaba taliba demand asige achumchumda adudi central laingak yauna mari lainaba authority sing amade national ST commission na lepsa gadabani haiduna hiram asigi matangda laibak asigi prime minister Narendra Modi amadi Manipur gi chief minister N Biren na waroisinama purakani haibagi thajaba thamle Amarom da Dipu Gangmai na miyambu wakhal fathanaba appeal tawraduna HAC gi maikidage ATSUM na pukhalakhiba wafam adu HAC na lumna lawbaga loinana proper forum amada puthokduna loisinaba khanagani haiba wafam thambaga loinana issue asiga mari lainana kanagumba miyoi amatana communal natraga sentimental oiba tawroidabani haidaduna akangnaba phurup amana ST category da chanbagi matangda leiriba aphapata adu merit sing da yengdun lepkadaba ne emotional natraga communal line sing na lepkadaba na te hai khe SDDCM na MLA Ibomcha da Memorandum Pisin khrei mitai maitai ST lista sanbada yaning de haiba sing wari sananinge Ibomcha mitai maitai ST lista chalanduna phurupasigi ngaklo oina bahona gadabani haiba demand gi saruk ama oina SDDCM na political party gi wakhalon khangdong na basangsilakpa khongjang oina SDDCM gi thomi sing na Nongada da leiba lamlai ACG MLA gi yumda Thomjinduna MLA masamakta Memorandum Pisin khrei MLA Ibomcha na hai mitai maitai ST lista chanbada yaning de hairiba sing wari sananinge mitai maitai lauribasi aikhoi gi phurupasi bu kanjanaba nei mitai maitai ST lista chanbada yaning dribasi karigino hairaduna masigi matangda kari leigi haina hangladuna asigumba jati gi oiba aruba pot asi lakpasidade aikhoi punna saugatminasi hai khe isu asigi matangda ina hogjingmaki oina support tawre haiba ngamdre adubu hiram asida yamna lunadi lawwe maramdi aina support tawre hairuba tarabade masigi maramda munna khangba change madumakti munna khangdribanina aina hogjingmakti support tawre haiba ngamdabani hai khe aikhoi mitai maitai ase yamna luba tanja yauksilakpade hehek nanthokle lamdam sigi miyoi sing mapanda chatpa matamda kari lining lo hanglakpada Hindu ni haina khumme aikhoi gi lon hanglakpa matamda de Bengali ni hairubada yamna nokhe aduna aikhoina aikhoi gi lon lining ningthina ngakpa mathau tai hai khe mobile ama pairaga Facebook ta WhatsApp ta iningba iduna Manipur kaiba yaba thabak tawbiga no let pau hauke Azadi ka Amrit Mahotsav thauram gi saruk ama oina ngarang Janjatiya Gaurav Divas pangthokhrei Thauram aduda athoiba mithunglen oikhiba TAN Hills Horticulture and Soil Conservation gi Minister Letpau Haukip na hai matam amada tribal sing namthaduna thambirami haiduna
वाखल लाना खनरम्मे अदुबु बीजेपी लाकपदगी हौजिक्ति चिंगतम अमतो ओइरे बीजेपी गे पीएम मोदी न लुसिंगबा लैंगांग असि लैबाक असि ट्राइबल सिंगबु यामना नुंसीबा पार्टी ने मरक असिदा अंगांग खरना मोबाइल अमा पाइरगा फेसबुक ता व्हाट्सएप ता फमुंगदा लोंगना हिपलगा इनिंगबा इदुना मणिपुर कायबा याबा वाफम कया फोंदोकनरिबसि लेपियो अदुना ngasiगी थौरम असि लाकबदा चिंगमी तमिसिंग नुंसी चानना लैमिनाबा चाउखटपा इंगतपा मणिपुर अमा ngasiदगी ओहेनमिनसि हाइखे मणिपुर संगाई फेस्टिवल की कर्टेन राइजर थौरम पांगथोखरे मापानदगी लाकपसिंगदा अखोइगी फजबसिंग उटलसि हाइना मणिपुर की चीफ मिनिस्टर एन बिरेन फोंदोखरे नुमित हुमनीगी ओइबा कंगलायन थाबगी वर्कशॉप पांगथोकदौरे पोथोक हेना पुथोक्तुना स्टेट असिगी सन्मिटलोन फगरहनबा पांडमदा सिनबने डॉक्टर जेनुस पोथोक हेना पुथोक्तुना लमदम सिगी सन्मिटलोन फगरहनबगी पांडमदा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चरल साइंसेस न सिंधुना नुमित हुमनी चुपना चथगदबा साइंटिफिक कल्टिवेशन ऑफ सिजोफाइलम कम्यून साइंटिफिक ओइबा मवोंगदा कंगलायन थाबगी वर्कशॉप कम हैंड ऑन ट्रेनिंग प्रोग्राम अमा बिष्णुपुर डिस्ट्रिक्ट की मनुंग चनबा कामेंग खुंजाउदा लैबा इंस्टीट्यूट असिगी कैंपस ता पांगथोकदौरे गवर्नमेंट की ओइना कैलेंडर ईयर 2023 की ओइबा जनरल हॉलिडे लिस्ट फोंखरे मालेम की मिसिंग बिलियन निपान यौखरे चाइनादगी इंडियाना मसिंग हेनगदौरे मालेम की ख्वाइदगी मसिंग याम्बा लैबाक ओइरिबा चाइनादगी इंडियाना लाकदौरिबा कुमजा 2023 दा मिसिंग याम्बगी चांग असि हेंगलगनी हाइरे एक्सचेंज ता सेल चारुबा एम्प्लॉई अमा पुलिस ना फारे मणिपुर पुलिस डिपार्टमेंट की लौगदौरिबा फॉलोवर कांस्टेबल अमदी हेड कांस्टेबल की दमक एम्प्लॉयमेंट एक्सचेंज ता फॉर्म थाजिनबा लाकपा मियोइसिंगदगे सेल चाबनी हाइबा मियोय अमा ngarang vigilance and anti corruption ge kangbu amana fagat khre haire anti corruption ki kangbu na fagalaba accused adugi maming laisram ragumane sahi yankhai ga taret nambol bazar dage nei mahak hauji imphal west ki employment exchange ta udc waina thabak taubane accused asigi mathakta vigilance and anti corruption police station manipur gi makhada fir ama lakhot ki bagal loina na makhata na thijina na bage accused asi ngarang fagat khibane केस असी चीफ मिनिस्टर सेक्रेटरीट लैबा पब्लिक ग्रीवांस रिड्रेसल एंड एंटी करप्शन सेल दा लाकपा कंप्लेन अमदगी फागतखिबनी हाइरे खुसुमन पिथोक्तबा सिनमीसिंगबु अवाब पीबने यूनियन लेबर डिपार्टमेंट की मखादा लैबा मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड ना युम साबगी थबक सुबा सिनमीसिंगदा फंगनगदबा खुदोंग चाबासिंग कुमजा 2017 दगे पिथोक्तना थमलिबासी यामना लाइबक थीबनी अमदे सिनमीसिंगबु अवाब पीबनी हाइना Valley and Hill Labor Union BHLUJ group na phongdokre car na Thomjinduna thugairam basana konunggi sanathong sangai festival nangnaba saba loiselakle toy ganga konana gari macha huran ba hum police na fagat khre Manipur dagi purakpani haiba lupa crore tararom gi drug Assam police na fagat khibaga loinana Tengnopal district na Myanmar macha ma yauna myoy ahum lupa lak ke drug singa konana tongan ba thokdok sing da fagat khre Kidnap taukiba driver rescue taukre Jongmi United Front ZUF na kidnap taukiba Tata truck driver Bisnupur District Police na Thanglong Kabui village dagi rescue taubang amkre Miyoy ama chingnaningai oiba mawong da siramlay Haingang police station gi manung chanba Mantri Pukri Muslim colony da layba yum amada miyoy ama chingnaningai oiba mawong da siramba dagi misi adu da senabani haina chingnaba miyoy anne police na laukhat lay Police tagi phangba pauna hai laikhidraba myoy adugi maming ngangom inausa sing chahi kungani pan apokpa kulamani kauwe Bisnupur district ki kainok thongkha dage nei mahak ngarang ayuk pung 9 ga minute 13 rom taba matamda Mantri Pukri Muslim colony da leiba Raju chahi kunipan hai riba mamanaba sigi yumda sirambani hai re thongdok aduga mari lainana Raju chahi kunipan apokpa dipu amade koirengai dage Lenboy apokpa Surjit hai riba myoy ani asi police na laukhat khre Yumthakta taraktu na sire ngarang ayuk singjamay police station gi manung chana laiba Thongju part 2 Boroi Makhongge YYL club manakta laiba Khoirom local sahi hompu mathoi apokpa laikhidraba KS Gokulchan kauba yum amage yum saba yauba mystery ama yumthakta ki tarakpadage laikanabada kanmangamdana laikhidraba myoy adugi mameng Laisang Them Robindro sahi kuntra ga manga apokpa laikhidraba El Ibohol kauwe Mahak Imphal West District ki Lamsang Police Station na kuanba Tauthong aphaibada laibane Mahak yum sabada yumthakta ki tarakbada Masin tumba pot amana thabakta thinbadagi soktuna khudakta Rims Hospital da pukhatuna laikanaraba matungda laikhidavani haire
mahak tha asigi taraga humdoidagi yum sabagi thabak aduda yaurakhibani haire. Mary Combu IOA Athletes Commission ge chairperson oina khankhre. Sarat Kamalbu deputy oina khankheng. Aroibada tabiriba pumnamakpu thagachare.